ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯀꯤ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯛꯄ MPꯁꯤꯡ ꯑꯁꯤ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ MP ꯑꯃ ꯀꯥꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯟꯕꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯩꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯕ ꯃꯇꯨꯡꯗ माना स्कूल चप्प मतमदा कदाइदा फमगनी कनादा हंगनी करम मतमदा युमदा चप्प याय यादे अरुगा मा कमाइना ओजादा कमाइना वा हंगनी मा कमाइना बिहेव तौगनी स्कूल दा मा कमाइना बिहेव तौगनी हाइबसी स्कूल खुदिंगमकी रूल्स अमा लई मागी प्रोसीजर अमा लई हाइबदी चन्ना पथाप अमा लई अंगा अमना स्कूल दा मा कमाइना तौगदोबनो हाइबसी अदुगा चप मानना खोगी Member of Parliament sing asisu Parliament manungda ma kamaina wasak logani kadaida phamgani karamba matamda ma question hangani karamba matamna khumgani kamaina tawdobuno Parliament manungda ma kamaina behave tawdobuno haibigi rules mayam leri procedure mayam leri haiba adubuni koina rule of procedure conduct of business in hairibasi Rule of procedure conduct of business asi Indian Parliament ki lay adu uzare magi Sansad ki website te yawi adu ko chap manana khogi Manipur Assembly ki su leifam thokpani aina yengjama tamdadi leibagi mong di ui adu bu PDF format ta khogi download tawba yada bai tare aduna kanagumlamna khoi adugi download tawba yaba link leibiragadi agi comment box hapiramu noma yengjege download tawraga asini aduga handaki 19 suba lok sabha asidi hanaga manadabagi mong am tawi karigino hay matamda khogi Manipur si crisis ta leibana maram oiraga akhogi honorable MPs aduga LOP aduga khoi India Alliance yauriba atopa political party gi MP sing asinasu Manipur gi asi parliament manungda yam phajana puthoi aduga khoi ruling party government thammi Manipur gi issue asi yamna serious oi athuba matamda khanaraga magi solution ama puthoknaba honasi puthokba daka tai haina phajana thammi haina aina khanjai adubu अखोई ऑनरेबल MP ना वा अहिंगदंगा वा ngangingaida nakandigi mi amna law batai man kari haina lawi point of order haina law batai haina khale point of order hai kari oija no alagi damuka adu nimitu natab atopa matamda aina parliament session amu yeng matamda hauski point of order haibsi amka mi atopana law batai adudagi aina khangdena point of order asi kari no kari oibujano haina thigapa matamda akhogi hairiba akhogi Sansad ki website ta phangba akhogi rule of procedure hairiba like asigi rule asi mayam lei rule asi almost 400 ke meya lei 400 makti yaude 300 something leibani rule mayam adugi marakta akhogi rule ama lei rule asi point of order kawi ado point of order hasi adu explain tawi aduga aina ngasi hajiningi basi point of order gi matang dani akogi parliament da session chathari ngaida kanagum MP natraga minister amana mana ngangi ba wari ado mana ngangi ba pot aduda atopa MP amana mahak na khalise hazigi for example means minister amana ngange ne khalase aduga atopa MP amana any MP amana tare ne khalase aduga MP sina khalise hauzik minister na ngangkhiba pot aduda natragana mana conduct toriba moong aduda hauziki rules mayam adu gi manungda rule ama violate tawi natragana kogi संविधान की मतुंगिना ओना तैनबदा ngang haina khanba taragadi अखोगी स्पीकर की थ्रू दा मान वा ngangi bu hek loibaga atopa ma hawdringaida स्पीकर की थ्रू दा हाउस की फ्लोर दा थंबा याय अदुगा स्पीकर की इंटरवेंशन
draw tawraga minister aduna tawhiba mawong adu clarify tawbiyu rule gi matung oide haina aina di khali adu chumagadi chummi haibiyu lalagadi sengdok piyu haina adumaina point ama raise tawdo adubu point of order raise tawba kawi amang su khogi Shashi Tharoor na su point of order raise tawgiba lai atopa minister na su point of order raise tawgiba lai point of order raise tawbasi khogi minister khaktana an example pibadu gi matungina minister khaktana tawgani haiba laite MP na ju tawbi yai khogi minister oidaba haitare ko MP bu loina oirini adubu any member haitare kanagumba amana mana ngangi ba wadu de yauri ba content aduga mana tawri ba mong adu karigumba khogi hazgi rules mayam dugi against oi hena khalaba aduga constitution gi wang de hena khan taragadi adugi potubu floor da thamba mayam da khangan ba aduga adugi correction tawhan view haina appeal tawba speaker ke through the floor da haibadubu khoina point of order raise tawba haina khangnai sini ngasi gi video si swai lo sinjarage thank you bye